Cookie singna Tangkak Anirak Thokna Nongmei Kapnakhre. Cookie singna Tangkak Anirak Thokna Nongmei Kapnakhre haidi Thokdok Thokfam degi fangba paugi matung inna Cookie militant singna Tangkhul gi mathakta lan leptana chatharakpagi saruk ama oina ngasi ayuk pung 12 rom taba matamda tingping bung Romdegi Sinakeithei khun tamna Nongmei kapsilakibani haidi maduda Tangkhul village volunteer sing khut hankidi haidi adubu nungtil pung 12 khare helakpa matamda anirak subu oina makhatana Cookie khutlai paiba singna Sinakeithei khun tamna changsilaga Nongmei amuk kapsilakibani haidi maduda Tangkhul village volunteer singna handuna nakal anigi marakta akan mamoongda khut thokna ki haidi Nongmei kapnabagi thogdok aduda asok apangi paudi hojik faubagi oina press na fangbangam mafam aduda hojik nauno oirakliba fibam aduga mari lenena Sinakeithei village authority na mafam adugi lambi sing kudaktagi tingjinkre haidi